Thoubal College की Maheiroi Singna eikhoi Lairik tamba pammi Lairik Tamhanbiyu amadi Maheiroi Singi punshi Kallu haiduna ngasi Thoubal da khollao kya laoduna khongjang changsinkhre Thoubal mela ground gi yadi poklam khaida khollao laubagi khongjang ado changsilaba Maheiroi Sing aduna Thoubal District की Deputy Commissioner की Office तमना खोंगचद लाक्तुना DC की खुतांगदा Chief Minister Memorandum अमा पिसिनखे खोंगचद अदुदा सरुक याखिबा Thoubal College की Maheiroi अमना फोंदोरकपदा था तरा तरुक सुरबा इरांग असिना थेंखांग कयारक्ता Maheiroi खुनाइदा चैथेंग पिरगा लाक्ले Maheiroi हाटपा अमसुंग फूबा अमदि मिचम मियाम हाटपगी थबक लेपिरो मई चाकलगा लाइरिक तमलगा लैथोकपा यारक्तबा मतम अदु लाक्ले राइट टू एजुकेशन दगी राइट टू लाइफ ना हेना मरु ओइरक्ले लमदम असिदा अतुबा मतमदा तंगदु लैताबा फिबम पुरक्तुना Maheiroi सिंग महौसागुम महै तंबा फंगनबियु हाइना Maheiroi अदुना मखा ताकी Maheiroi eikhoi ki punsi da tengah kya da ayat babirak pa mahai tamli ba eikhoi da makan kuni mak ayat babirak pa Maheiroi sing hat pa chop pa tup pa lep da hengelak pa hojikti Maheiroi eikhoi ki punsi da right to education da gi right to life na hena lusilak pa na maram orga da kolom parem liba khut che Maheiroi eikhoi se khulai parak pa ki tanja de rokle yum mai chak lagal Maheiroi amane haiduna laik pa da legi matam do hojikti helakle maram aduna eikhoi Maheiroi eikhoi ki apa amadi mahai tam khak ne mahai tam se Manipur ki lengang na mahai tamhanbiyu Kungali ichil naw singsiso mahitam liba kaya amasu yauri maramaduna mahitam mada makalam teki ayat papibi kano Manipur da shanti po hanjin mi hanbirago eikhoi Lairik tamba pamjai Lairik tamba nataba eikhoi makalam teki apam le jate Lairik tamba haibisida shanti hanjin lakla matungda eikhoi Lairik tamba so pamjai shanti hanjin hanbirago misi mina tokpiro chhatra da khut thaba chhatra hatpa micham miyam hatpa Tokpiraga Maheiroi eikhoi ki punsi da ayat pa apalam ta bibitana eikhoi Lairik tamba to pamjai